Mayang sinmi ama nongmeina kaplamle. Imphal West District ki PATHOKTUNA Police Station na konba National Highway 37 Imphal Ziri lambi gi awang khunau railway bridge construction site ta thabak suba BIPL gi mayang sinmi ama ngarang nungthin pung manga ka minute nifu rom tawa matamda sakhangdaba singna nongmeina kaplambadagi laikan nakhre. Press na phangba pauda nongmeina kaplambadagi laikan nakhraba mayang sinmi adugi maming Abdul Malik Kawi sa hinukun mangani. Mahak Assam gi Dhubri district ki Kalapani AJ Khandadagini hairi. Mahak BIPL gi electrician ni hairi. Ngarang nungthin pungpham asida mahak na thabak suri ba mafam adugi manakta laiba khong amadagi ising shokpa chatpada sakhangdaba singna nongmeina kaplambani hairi. Mahak ki yet thangba lengjumda nongmei maru ama panbadagi Rems Hospital da pukhattuna laika nakhre. Thaudo aduga mari leinana PATHOKTUNA Police Station na case ama lokhale hairi. Aduga atoppa paw amana Siraga Leiramle. Imphal West District ki manung chanba Lamsang Police Station na konba labuk amada mioi ama Thouri yalaga siramle. Police tagi phangba pauda leikhidraba mioi adugi maming Sirom Premjit Kawi sa hinukunthra humdoi. More Ward number 7 dagi. Mahak phayeng amadi singdaga lona bada chenba turel mathakda thong ama sabagi thabak suba yawba mioi ni. Mahak ngarang nungthil pung amarom taba matamda mahak na thabak suba yawriba mafam adugi manakta leiba labukta hauba upandi amada Thouri yalaga siramani hairi. Asi bahaksang adu Forensic Science Laboratory ki team yauna Police Station ki team amana yengsilaba matungda laukhalaga Rims ki mokta thamkhre. Aduga toppa paw amana election pangthokhiba mafam singda ngasidagi targeted testing chathaba horagani COVID-19 wangoi esida imung amagi mi amamam test tougadouri. Handakta by-election pangthokhiba Manipur ki Tampak ki Assembly Constituency ahumda targeted testing chathaduna COVID-19 positive oibagi chang khangdokpaga loinana laukhat pham thokpa thorang laukhatnaba ngasidagi test tawba horagani. Wangoi AC gi oinadi imung amagi mioi amamam test tawbaga loinana layong utpa mioi khudingmak test tawgadori. Hiramasi matang da press na phangba pauna hai targeted testing asi mapung oina methodology ani thokna sathagani. Ahan bagi oina Sentinel survey sathaduna manak nakpada leiriba healthcare facility singda kumja 2019 gi November amadagi November 13 phawba amadi kumja 2020 gi November amadagi November 13 phawbugi manungda lakhiba lok manba anaba sing severe acute respiratory infection amadi upper respiratory infection case masing khangdok laga sangdamnaba loinana ani subada selective active surveillance sathanabagidamak mikhalgi matamda mioi chani dagi hena punkhiba achouba mifam pangthokhiba mafam singda leiba mioi singdagi chada tara test tawba amadi mafam aduda miyam tinba mafam ani dagi hena sinkhiba mafam sing khangdoklaga apunba migi chang chada tara COVID-19 test tawbugi thabak chathagani loinana mari leinaba authority na phare haiba modality aduda testing chathabasu ayaba piri. PAO-CHE hai Imphal West ki manung chanba 22 wangoi Assembly Constituency ki oinadi targeted testing asi ngasidagi hoduna sathabaga loinana imung amagi mioi amamam test tawgani loinana constituency asi da leiba COVID ki layong utpa mioi khudimak test tawthokani. Wangoi AC ki oina test tawbagi thabak asi November 19 dagi horaga November 10 phawba sathagani. Ahan bagi oina ngasi November 19 da mafam 13 da test tawgani. Ngasi test tawgadaba mafam sing adudi Samurau Awang Laikai Community Hall, Samurau Government School, Samurau Government High School, Samurau Makha Laikai Community Hall, TYDC Club, Naurem Chaprau Makha Laikai Community Hall, Khongnang Hanubi Community Hall, Wangoi Kabui Community Hall, Lairembi Community Hall amadi Thambalnu High School, Thodam Laikai Community Hall amadi Wangoi High School ni. November 18 da mafam 3 ta test tawgani. Mafam sing adudi Irom Maijrau High School, Young Union Club Irom Maijrau, Kakching Khulen Primary School, Oinam Saungbung Community Hall, Laithakpam Mayai Lekai Community Hall, Mayai Lambi College amadi Yumnam Huidrom High School ni. November 10 da mafam 8 da test tawgani. Test tawgadoriba mafam sing adudi Thiam Laisangkhong High School, Social Welfare Club Community Hall, Greenland Academy, Upopi Community Hall, Paubitek Maning Lekai Community Hall, Yumnam Huidrom Thiam Laisangkhong Community Hall, Iram Siphai Mayai Lekai Community Hall, Mutum Phibou Bazar Community Hall amadi Chongtham Kona Community Hall da test tawgani. Wangoi AC gi oina test asi ayuk pung 10 dagi chathaba hogani hairi. Targeted testing asida mapung oina mioi sing asidagi lawgadoriba sample sing asi rapid antigen test kit si narga test tawgadoribani.
पाओ-CHE मखा ताना हाई थौबाल डिस्ट्रिक्ट की ओइना मिखल पांगथोखिबा पोलिंग स्टेशन अनि की ओइना दी टेस्टिंग तौबगी थबक असि मिखल गमरी लेनबा मफमसिंगदा मियोइ चनीदगी हेना तिनखिबा मफमसिंग खंगदोकलगा मदुगी अपुनबा मिसिंगी सादा तारा टेस्ट तौबा अमदी मिखल की मीटिंग अनिरक अमदी मसिदगी हेना पांगथोखिबा मफम खंगदोकलगा मफम अदुगी अपुनबा मिसिंगी सादा तारा टेस्ट तौबगी मोडेलिटी अदुदा रैपिड एंटीजन टेस्ट तौबगी खोंगथांग चथगनी हाइरी पाओ-CHE हाई हंदक बाय इलेक्शन पांगथोखिबा मफमसिंगदा कोविड-19 पॉजिटिव केस मसिंग हेंगलकपा याबगी ओइथोकपा लेबना मसि खंगदोकनबा खोंगथांग अमदा मिनिस्ट्री ऑफ हेल्थ एंड फैमिली वेलफेयर ना रिकमेंड तौबगी मतुंगिना टारगेटेड टेस्टिंग असि चथबनी अदुगा अतोप पाओ अमना नौना मियोइ चामगा यांखै मापन पॉजिटिव ओइरे लेखिदबा चनीगा कुनमंगा यौखरे मणिपुर हौखिबा पुंग कुनमरी असिगी मनुंगदा मियोइ चामगा यांखै मापन कोविड-19 पॉजिटिव ओइबा थेंगनदुना स्टेट असिदा अपुनबा कोविड-19 केस लिसिंग कुनिथोइगा चनी सुंगना निपान यौखरे लोइनाना एक्टिव केस लिसिंग अनिगा चमापन तारा निपान यौरे हाइना कोविड-19 कमन कंट्रोल रूम ना थादोरकपा सेरोल अमना खंगलगली सेरोल असिगी मतुंगिना नौना पॉजिटिव ओइबा थेंगनरिबा अपुनबा मिसिंग लिसिंग कुनिथोइगा चनी सुंगना निपान असिगी मनुंगदा लिसिंग तारा मापन गे चनी मौदा मरी दी जनरल पॉपुलेशन दगिनी लोइनाना लिसिंग अनिगा चमापन तारा मरीना CAPF की पर्सनल सिंगनी चैरक असिदा मणिपुर कोविड-19 की लाइसट असिना मरम ओइदुना हौखिबा पुंग कुनमरी असिगी मनुंगदा मियोइ अमा राजमेडी सिटी दा लेखिदबा लोइनाना स्टेट असिदा लाइसट असिना पॉजिटिव ओइदुना लेखिदबा अपुनबा मिसिंग चनीगा कुनमंगा सुखरे ngasi nauna lekhidraba du Imphal West district ki manung chanba mafam amadagi masagi chahi yankhai humdoirom surba nupa amani hairi lekhidraba mio adu protocol gi matungina disinfectant kapthokpana singma mathau taba thabak sing paikhalaba matungda aroiba mathau mangam pangthoknaba district authority da sinakre hairi Additional Director Health Dr. Khoirom Sajikumar Mangang na khuyek piduna thadorok pa serol amagi matungina ngasi positive oiba sing adu RIMS tagi tara taret Jenims tagi kuntrani thoi Imphal East tagi ahum Imphal West tagi tara nipan Maipak bidagi ani Isen Diagnostics tagi taret CMC tagi ama Samaritan tagi ama Rajmedi City tagi ahum RD Wing tagi ahum Hillside tagi ahum Sis Hospital tagi mapan Jiban Hospital tagi ama Thawal tagi taru Bisnupur tagi taret Tamenglong tagi nipan उखरुल दगी अमा कांगपुकपी दगी अमा सुराचानपुर दगी तरा सेनापति दगी अहुम चांदेन दगी मरी जिरीबाम दगी मरी नोने दगी मरी तेंगनोपल दगी अमा अमदी बाबिना डायग्नोस्टिक्स दगी तारानी हाई सेरोल असिगी मतुंगिना ngasi नौना कोविड-19 पॉजिटिव ओइबा थेंगनरिबा सिविलियन चामगा यांखै हुमदोय अदु इम्फाल वेस्ट दगी निफुनिपान इम्फाल ईस्ट दगी कुंथामरी थौवाल दगी तारा बिष्णुपुर दगी मापन कक्सिंग दगी अमा उखरुल दगी अमा तमेंगलोंग दगी मापन सुराचानपुर दगी तारा तारेत कांगपुकपी दगी अहुम तेंगनोपल दगी अहुम चांदेल दगी तारेत नोने दगी अहुम जिरीबाम दगी मरी अमदी सेनापति दगी मरीनी मखोय खुदिमक मापाल द चलुबा लेतबा स्टेट असि दगी लाइसर असि अदुमक लौनरकपा मियोइसिंगनी मखोय थारगा स्टेट असि लाइसर असि की लोकल ट्रांसमिशन की मसिंग लिसिंग तारा तरुक चनिपान सुकना अहुम यौरे नौना पॉजिटिव ओइखरबा मियोइसिंग अदु कोविड केयर फैसिलिटी सिंग द थमना बहोना खिबगा लोइनाना मखोय का सोकना समनरबा अमदी मखोय की लेफम सिंग अदु कंटेनमेंट जोन ओना लाउथोकपा की थबक सिंग पाइखटबा हौखरे स्टेट असिदा हौखिबा पुंग कुनमरी की मनुंग द मियोइ चनी का कुंथ्राहुमदोय नाबा फरदुना अमदी मखोय की RT-PCR टेस्ट तौबगी रिजल्ट दा नेगेटिव ओइरदुना डिस्चार्ज तौखरे मखोय थारगा स्टेट असिदा कोविड-19 नारुरगा फरखरबा मिसिंग पुन्ना लिसिंग तारा मापन गा सुंग यांखै मंगा यौदुना लाइचत असिना नारुरगा फगलकपगी चांगचादा मरफु मंगा दशमिक निपान मरी यौरे हाइरी ngasi discharge tawkhibasing adu CAPF ki personnel nifumapan home isolation dagi mawdrama thoi RIMS dagi taruk Jenims dagi ama lamboi khongnang khong dagi tarani thoi UNACO dagi taramapan sabda bhavana dagi ama RD wing dagi nipan TK ukhul dagi ama PR kakching dagi manga JNV Chandel dagi ama Thawal dagi kunmanga Bisnupur dagi taret Jiribam dagi taruk amadi More dagi amani hairi ngasi yoina BRDL RIMS da chani gi yankhai mapan district khuding makta antigen test lising amaga changa sungna ama babina da kunmari Rajmedi City da taret Sizada kulumdoi atai private hospital singda chamaga kunmari amadi Instant Diagnostics ki kuntaruk punna sample lising amaga chamapan humpumari test tawki masi tharga state asida hujik phawda test tawkiba apunba masing lakh ahumga lising mawdraga changa yankhai ni thoi sukre नोंमगी चंगदबा याद्रबा पोलमसिंग पुसिलकलिबा ट्रकसिंग ड्राइवर अमदी हैंडीमैन चहुमगा मरफुनी थोय ngasi माओ अमदी जिरीबामगी गेट स्क्रीनिंग तौकी लोइनाना माओ गेट मियोइ चनीगा निफुनिपान जिरीबाम द चामगा हुमद्रा मरी अमदी एयरपोर्ट ता मियोइ चाटेट का हुमफुमापन स्क्रीनिंग तौकी मसी थारगा स्टेट असिदा कोविड-19 की स्क्रीनिंग तौखिबा पुनबा मिसिंग लाख मरी गा लिसिंग यांखै तरुका चाम मरफु मरी सुखरे हाइरी अरोबदा पाउबिलाई न्यूज रीडर की वीडियो भी यंगिरिबा खुदिंगमपु थागचरी